Awang Nongpok Lamdamgi Ahanba Oina Manipurna host Oiduna Lakliba February Tang Kun Hundoidagi Kun Manga Fauba Yelhou masana yokhat lupna sinduna First Northeast Indigenous Games pangthoklagani Yelhou masana sing asi yokhat nabagi pandamda pangthokadoriba Games asi Kwakaithel dalaiba tidim ground amadi mapal kangjai bungdagi mafam ani thokna pangthokani haina amukogi president Sorokhaibam Sanjoina Fongdorakli Kwakaithel dalaiba amukogi mayai loisangda pangthokiba paugi mifamda wafamasi fongdokladuna Sanjoina makha taraduna hai Manipur asi hanadagi masagi resource leiba sana khonabagi lamda natraga mahai masingi lamda maipakpa puraktuna leibak asigi mingchet chauna purakpa leibak amani adubu maikai kayadagi namthabiraga thamba Yelhou masana sing mutkibagi mami chauna tarakpa dagi masana singbu yokhatnanaba kalhongnabagi khongthangda event sing asi sinbani kumja inisingama chamapan Marfutara Mapanda Manipur da pangthokiba National Games ta Manipur na overall champion takibada matamadugi Chief Minister haukiba Laikidraba Pabu Nipamachana Kumja Inglising Anigi February Kunmanga da Sports Day haina lauthokiba numit chage chahi khudingi numit asida leptana Sports Day pangthoktuna lae amadi kumsi chahigi oina Yelhou masana yokhat loop ke awangba thakta Games asi pangthokadoribani haiki handak pangthokadoriba event sing adudi chaibi mukna kang arambai asina chingbani mathang lakadaba chahi singdadi ahenba event sing hapchin naba honagani haiba wafam sing su thamke as Northeast Indigenous Game 2026 23 February to 25 asida event mari siri pangthokmatamda Manipur da laiba maikai khudingdagi aikoi cooperation bibigani mandi Northeast ki ahan boina pangthok sabasida aduga aikoi goiba indigenous ki game sing asisu manghal loisi yokhasi